Agaswani Imphal Nolini Devi na pau pajari ahanbada maruiba pau Board of Secondary Education Manipur Bosem na loba kumsi sahi ki high school living certificate examination ngasidagi haure Sri Ganesh Kumar na ngasidagi Bharat ki Chief Election Commissioner oina thabak puba haure Delhi ki anopa Mukhyamantri khanabagi damak Delhi BJP Legislature Party ki mifam ngasi pangthokani amishung Mapanchuba ICC Champions Trophy Pakistan amasung UAE na yumbu oituna ngasidagi hauragani Board of Secondary Education Manipur Bosem na loba kumsi sahi ki high school living certificate examination ngasidagi haure Parikya sida punna mahiroi lising kuntha tare chupna yangkhaini thoina parikya thari Masigi manungta nupa mahiroi lising tara nipan samri humpu aduga nupi mahiroi na lising tara nipan jamnga marpu tarani thoini Parikya sigi damak puna center chama yangkai manga hangdukli masigi manungta Chingi Jila Center humpuni to yauri Parikya sida lanje na duna lairiba mahiroi jamnga kuntha manga yauri Sarkar ki school chahum chupna taruk tagi mahiroi lising nipan samri humpuni pana parikya thagani aduga edit school humpu tagi mahiroi lising amachani tara yauri Mahiroi singna nikthina amasung niyom jumna parikya thaba ngamnaba jila khudingmaki parikya center singgi akoibada athingba thamle parikya sigi matangda ikhoigi paumigi paudam Board of Secondary Education Manipur na lauba High School Living Certificate Exam asigi ngasi ahubu numita thokpa English subject ki parikya thana bagi damak mahiroi singna ayuk ki pung nipan hilakpa duwai dagi magi parikya center singda laknaba hauki mathang thagi tare phauba chathagadaba parikya asida saruk yariba mahiroi singda ay apan pidanaba makai kaya dagi appeal tawnarakli madugi manung chana parikya manungda mai murhan miganu amadi ban block na chingba tawbiganu haina fongdoknarakli Hauji Manipurda Chai Chu Sing Tep Thariba Mitik Thariba Sigi Khanbiraga Mai Changna Laktaba Amadi Jiujik Dairiba Sangstan Kudimana Chai Chu Sing Jingi Khalaga Dharna Bal Blockena Singba Tawbiraktaba Paikha Thagdoriba Angang Myam Hedi 10 11 12 Paikha Thariba Angang Myam Sigi Khalaga Mai Leinaba Sangstan Oiro Irang the Thorok Bidunaba Khoi Myam Honaminasi Parikya sibu kanglon chumna pangthokpa yana bagi hapkiba nodal officers sing amadi inspection team singna tungan ba parikya center singda koina chatuna yengshanbagi thabakchu chathari hojik faubagi oina parikya asigi manung channa pamdaba thodok thokpagi paw leitri Akashvani Imphal gi pawgi damba Khetrimayum Premchand Manipur ki ina kulaba kala sangskriti bu hena mapung phana yokhatnabagi pandamda Assam Rifles lamasigi civic action program gi makhada Imphal Jila gi Palace compound leba Thangabat mapanda International Tree Murders Art Gallery ama nongna sakiba adu ngarang sangakhre Gallery atuda museum ama yauri masina miyamna gallery asidagi Manipur gi nat ki saktam amadi chana kanglon kaya khanghan bangamlakani hairi Gallery asi una haktuna saba maramna ayengbasingi pukning chingsiningai oiba mafam amani hairi Gallery asi sangaduna miyamda sinaba ngamba asina Assam Rifles na Manipur gi nat amasung atei kala sangskriti gi potlamsing yokhatuna thambada achauba thodang lori haibasi utpangamle hairi District Health Society Sandel amasung National Program for Climate Change and Human Health na punna sinduna International Day for Clean Air for Blue Sky gi thorum Sandel Jila gi District Hospital da pangthokre Invest in Clean Air Now haibe hiram da pangthokpa thorum atuda Sandel ki STO and Pritamna athoiba mitung oiki District Tuberculosis Officer Dr. Tongel Royal amasung Jila asigi Malaria Officer Dr. S. Similang Aimonla akhanaba mitung amadi thauram mapu oina saruk yaki India Meteorological Department na hairi Manipur yauna awang nungpo Bharat ki rajya sing Assam Meghalaya Nagaland Tripura amasung Mizoram da ngasi akhak araw yauna uphul yawba nungsi chelaba yai aduga Arunachal Pradesh ki mafam kharada akanba nung amasung un taraba yai hairi Sub Himalayan West Bengal amasung Sikkim gi mafam kharada leichil kungna tharba yai Mizoram Bidhan Sabha gi budget mifam Rajyapal Vijay Kumar Sinha gi bhasan ga loinana ngasidagi hokre mifam asida Mizoram Private Placement Agency Regulation Bill 2015 Mizoram Goods and Services Tax First Amendment Bill 2015 amasung Mizoram Urban and Regional Development Bill 2015 puthokani tabiriba pawasi Akashvani Imphal takini
Gyanesh Kumar nangasidagi Bharat ki Chief Election Commissioner oina thabak puba hore. Anagi Chief Election Commissioner Rajiv Kumar ki thabak paibagi matam ngarang loi ki bedagi Sri Gyanesh Kumar nangasidagi mahaki mahut chinduna pham asi pubani. Gyanesh Kumar Parliamentary Affairs Mantralayda Secretary oina su thawpurami. Chief Election Commissioner ki thawpuraba matungda wa ngangbada Sri Gyanesh Kumar na hai. Leibak ama semgatbada khwaidagi maruoiba khongthangdi vote hadabani. Leibak asigi sahi 19 churaba nagarik singna vote hadabinaba mahakna appeal tawdi. Sri Gyanesh Kumar na hai. First step for national building is voting. Therefore, every citizen of India who has completed 18 years of age should become an elector and should always vote. In accordance with the Constitution of India, electoral laws, rules and instructions issued therein, the Election Commission of India was, is and will always be with the voters. Jai Hind. Delhi ki anauba Mukhyamantri khannabagidamak Delhi BJP Legislative Party ki mifam ngasi pangthokani. Akasbani pangmina hai mifam aduda nauna karaktaba BJP ki MLA sing amasung dol ki lusingba kaya saruk yakani. Mifam aduda Delhi ki Mukhyamantri kanana oigadagi habadu lepthoklaba yai. Anauba Mukhyamantri ki wasaklobugi thoram New Delhi ki Ramlila Maidanda hayang pangthoklaba yai hairi. Ningsing bayai, handak pangthokiba Delhi Bidhan Sabha Mikhalda BJP na seat nifunipan pangtuna jauna mai pakibani. Jammu Kashmir da April Pawagi Manungda Anauba Criminal Law Ahum Mapungpana Chana Hanaba Kendragi Griha Mantri Amit Shah na khangan kre. Union Territory aduda Anauba Ain Ahum asi Chana Hanabagi damak miphamama ngarang pangthoki. Mipham aduda Uparai Japan Manu Sinha charuk yaki. Griha Mantri na hai Jammu Kashmir da police na miyam ki hak ningthina phanghanna bahona gadabani. Lamdam aduda lairiba police station khudingmakta National Automatic Fingerprint Identification System chanahan gadabani. Mifam adugi tungda pangmisingda wangangbada Mukhyamantri Omar Abdullah na hai anauba criminal law humasi miyamda ningthina khanghanna bahonaragani. Bolivia da Yokalagi Khanungsup Thangba Jilagi Singdambi amada bus ama accident thokpada mioi kuntra sire. Potosi amasung Orurugi marakta leiba mafam amada meter sanipan luba lokta bus adu tasankibadagi mioi sing adu leikidabani. Hariba mafam asida accident thokpada sahi khudingi mioi lising ama samni romsi haina sarkargi data amana haidi. Mapanchuba ICC Champions Trophy ngasi nungthildagi Pakistan ki Karachi da horagani. Tournament asigi nongma masana cricket ki makok thongba team nipana saruk yaduna Pakistan amasung UAE da pangthokani. Ngasi hoban numita hanagi champion Pakistan amasung New Zealand Bharat ki matam nungthil pung 2:30 da sanagani. Championship asida Bharat ki team Rohit Sharma da luchingani. Hayang Bharat amasung Bangladesh Dubai International Stadium da sanagani. Championship asigi Group A da Bharat, New Zealand, Bangladesh amasung Pakistan yauri. Aduga Group B dana Afghanistan, Australia, England amasung South Africa yauri. Championship asigi final na mathang thagi mapan da sanagani. Kuntra Marisuba ITTF ATTU Asian Cup Table Tennis Tournament ngasidagi China gi Shenzhen da hokre. Tournament asi lakliba numaijing numita losingani. Tournament asida Olympic da mangadak saruk yakraba world number 42 Sarit Kamalna Bharat ki nupagi team luchingli. World number 60 Manav Thakur amasung world number 70 Hardip Desai chu Bharat ki nupagi team da yauri. Nupigi team dana Paris Olympic lisingani kunmati da saruk yakiba Srija Akula Ahila Mukherjee amasung Yasini Gaurpade yauri. Tournament asigi semi-final sangba sanaroi April thada pangthokadoriba ITTF World Cup lisingani kunmangagi qualify oigani. Arubida maruiba pau amuk hana. Board of Secondary Education Manipur Bosemna Loba kumsi sahi ki high school living certificate examination ngasidagi haude. Sri Gyanesh Kumar ngasidagi Bharat ki Chief Election Commissioner oina thabakpu bahaude. Delhi ki anauba Mukhyamantri khanabagi damak Delhi BJP Legislative Party ki mifam ngasi pangthokani. Amishung mapansuba ICC Champions Trophy Pakistan amasung UAE na yumbu oiduna ngasidagi horagani. Paulo Jari.